आकाशवाणी इम्फाल नोलिनी देवी न पाउ पाजरी अहनबदा मरुइबा पाउ मणिपुरदा कोविड-19 पॉजिटिव ओइबा मसिंग हेंगलकपदगी रिकवरी रेट ता हंतरक्तुना 49.5 ता लेरे असम की हानगी मुख्यमंत्री तरुण गोगोई कोविड-19 पॉजिटिव ओइरे अमसुंग लेबाक असिदा कोविड-19 ना नाबा फबगी सांग तपना तपना हेंगलक्तुना 63.03 यौरे मणिपुरदा हौखिबा पुंग 53 असिदा नुपा 47 अमसुंग नुपी 38 पुन्ना मियोइ 113 अमसुंग सेंट्रल आर्म पुलिस फोर्स की मियोइ 15 कोविड-19 पॉजिटिव ओइबा थेंगनखिबगा लोइनना राज्य असिदा कोविड-19 ना नापा मिगी मसिंग 5535 सुरे हाइदिबा मतम असिदा मियोइ 38 खक्तंग नाबा फदुना डिस्चार्ज तौखि पॉजिटिव ओइबा मसिंग हेंगलकपदगी रिकवरी रेट ता हंथरक्तुना 49.5 दा लेखरे मसी हानादी 49.02 दा लेरंबनी हक्सेल विभाग की मसिन चटपा मिसक अमसुंग एडिशनल डायरेक्टर ना थोकपा चेरोल अमदा हाई ngarang positive oiba miosing ado Imphal West tagi 53 Imphal East tagi 39 Thobal jila tagi 13 Bisnupur tagi 3 Surajapur amasung None tagi 3 Kaksing Senapati amadi Kangpokpi tagi mioi amamamni ngarang Imphal West tagi sahi 35 surabi mioi ama leikidaba loinana raija sida hujik phawbada laichat asina leikidaba migi masing 15 sure Amaromda ngarang haksel amasung yaipe yumbal mantri L Jenta Kumana teleconsultation and e-sanjibani OPD sing state hub DHS amasung center taramatoi haibadi district hospital amadi PHC sing da hangdokre e-sanjibani OPD asigi matengna anaba myu singna doctor singa computer laptop natraga smartphone gi khuthangda makhoi gi anaba yengba yakani miyamna Google Play Store sanglaga e-sanjibani OPD gi app download toba yarakani Anaba miyo singna sarkar gi doctor singa suti numit natana atay numit singda ayupung 10 dagi nungtil pung 3 phawbada makhoi gi anaba gi matangda khanaba yagani hairi Marak asida Bisnupur jila gi Naran Sena mayai lekai containment zone ni haina lauthokre jila asigi deputy commissioner na thokpa chirol amana hai Naran Sena mayai lekai da leiba miyo ama covid-19 positive oiba thengna badagi khongthang asi lokhalakpani Jila asigi deputy commissioner na thokpa atopa zero lamana hai mapandagi halakpa mioi sing khudakta covid-19 test tawgadabani karigumba makoi gi sample negative oiba thengna rabati SOP gi sanna kanglon ngaktuna home quarantine tawduna leigadabani zero latuna hai jila asida hangdokliba quarantine center de leiriba mioi sing satkraba matung center sing asi thingjinduna thamlagani Chief Medical Officer Bisnupurna mapandagi halakpa mioi sing khudakta test tawna bahonagatabani hainasu zerol aduna makhatari Leibak sinba thungna chathariba khongjanggi saruk ama oina CPIM Manipurna Imphal gi Pauna Bazar da leiba dol gi office da khongjang asi sathakre khongjang aduda miyam gi yenglaka kendra amasung rajya sarkar singna thorang kaya lokhatpina ba dabi tawri Madugi manungda imung amamamda tha khudingi lupa 8,800 piba 10 kilogram tara piba amasung MG narega gi thabak subagi matam sangdok hanbagi wafam yauri Assam Rifles nangarang Technopol check post da asset oxing check tobada Imphal tamna chatpa gari amada puduna lakpa brown sugar fare hairi Assam Rifles की PRO na thokpa zero amata hai antarjati gi kaithel da lupa lakh 9 longi mamal oigadaba brown sugar sing adu tungan ba piket 13 da haplaga gari ki bonnet ta lotuna purambani Pharba myo edu Surajapur jila dagini Pharba myo amasung polam sing Narcotic Control Bureau Imphal da sinakre Amaromda Technopol jila gi sita laifam kulen junction da ngarang ayu bike thotuna lakpa myo ama kamna bahona rubada myo aduna gari adu hundok domlaga senki gari adudagi mapalamdagi pusilakpa lupa lakh 3 longi mamal oigataba churut lupa 3,000 longi mamal oigataba kangha na hidak carton nipan lupa 1,000 longi mamal oigataba kwa supari kilogram 150 rom phagatki Parba polam sing asigi mamal lupa lakh 3,050 rom oigani hairi
Meghalaya ngarang mioi nifumapan COVID-19 positive oiba thengnakibaga loinana raija atuda hojik active case masing 1,165 sure masigi manungda BSF amasung Armed Forces ki mioi samri taruk yauri ngarang mioi nifuni naba phaduna discharge tawki positive oiba mioi sing adugi manungda kunthani di East Khasi Hills district tagini raija atuda hojik phawbada laijat asina naba phaba migi masing Sanipan humputara madi sure Assam ngarang puna mioi 1,995 discharge tawkibaga loinana hojik phawbada mioi 1,937 discharge tawkhre raija tuda hojik apunba active case masing 1,18 changma kunthani thoi leidi mioi chani humputara mari laijat asidagi leikidre Marak asida Assam ki hanagi Mukhyamantri Tarun Gogoi COVID-19 positive oide mahakpu doctor singna section na yengsilli Nagaland ngarang puna sample sa kuntare test tawbagi manungda sample kuntaruk positive oiba thengnakhi masigi manungda Kohima tagi kun yauri raija tuda hojik active case 1,195 leidi mioi 1,937 naba phaduna discharge tawkhre tabiriba pawasi Akisbani Imphal dagini Lebak asida COVID-19 anaba phabagi sang tapna hengalakuna sada 63.0 yaure hojik phawbada mioi lakh kunmari 63 hena naba phakre haukiba pung kunmari asida mioi 63 laichat asidagi naba phakhi Lebak asida hojik phawbada leiriba active case dagi naba phaba migi masingna sharuk ahum makhai gi mathakta hele haukiba numit kunmanga ni asida bharatta laichat asidagi naba phakibagi sang sada sama hengatki Haksal Mantralay na hai, laibak asida hujik lairiba corona gi active case singi manungda sada sino dasmik anima pandi ventilator seasonary aduga sada anina ICU singda laikanari. Mantralay na hai, laichat asina siba migi masing tapna hantaraktuna sada ama dasmik nipan marita leide. Laibak asida hujik COVID-19 positive oiba migi masing la kuntra nito 1,000 samri humputara mga sure. Imphal da ngasi phongba pause singi maruiba pausingi damak Wahengbam Rajesh leide Rajesh Thagachari Nolini Imphal da ngasi phongba pause sing da phongnariba headline sing amaga iman manadre adumoinamak pongno famda Manipur yauna state mangagi delimitation mathang sahi gi March phawbada loisilagini haiba election commission gi wafamna ahan ba headline tori Phan thadaraktraba Manipur University gi Center for Manipur Studies ki professor sing guideline gi wang mada laurabra haibasina huyelan pawgi ahan ba headline oire NPP की मरकता मोट खेनबा लाकले कोनराड संगमाना मणिपुर की NPP प्रेसिडेंट थांगमिलन किबजेन फम लोकथोक्रे हाइबसना इम्फाल फ्री प्रेस की अहान बे हेडलाइन तौरी मिनिस्टर बिसोजी की बेल ऑब्जेक्शन याकिद्रे यूनाको की मियोसिंग एब्सोल्यूट बेल पीक्रे हाइबसना सनालेबा की अहान बे हेडलाइन तौरी हक्सेल मंत्री एल जयंत कुमार ना स्टेट असिगी अहानबा टेली कंसल्टेशन OPD हौदोखिबगी पाउना इसेल एक्सप्रेस अमसुंग मणिपुर मेल की अहान बे हेडलाइन तौरी मुख्यमंत्री एन बीरेन सिंह ना रिम्स की डॉक्टर अमसुंग नर्सिंग उनकीबगी पाव नहारुगी थौदांगी अहानबे हेडलाइन ओइरी COVID-19 लेखिदबा मिगी मसिंग 15 सुरे पॉजिटिव ओइबा मसिंग हेंगलकपगी पाव पोकनफम संगाई एक्सप्रेस एडिशन अनिमक इरेबाकी अहानबा हेडलाइन चौरी COVID-19 की अवाबा मायोकनरिबा मियोइसिंगना LPG गैस की होम डिलीवरी निंगथिना तौदबना हेना अवाबा ओहेले हाइबसना इम्फाल फ्री प्रेस की अनिसुबा हेडलाइन चौरी एन काइसबु NPP मणिपुर की इंटरिम प्रेसिडेंट ओइना हाउक्रे हाइबा पाव अमा संगाई एक्सप्रेस मणिपुरी दा फोंगली मणिपुर की अहानबा ट्रांस वुमेन डॉक्टर बियोंसी लाइस्ट्रम नुपी मानबी कयागी आसानी हाइबा पाव अमा संगाई एक्सप्रेस इंग्लिश की एंकर कलम दा फोंगली मोबाइल एडिक्शन ना अंगांग सिंगी लमचत होंगहल्ले हाइबा पाव सनालाइबा की एंकर कलम दा फोंगली मणिपुर खुनाइदा सिंगनरप खुदिमक अमत ओइना थेंगनमिनसी हाइबा महिरोइलुप एमसुगी वाफम इरेबा की एंकर कलम दा फोंगली Drugs yauna lupa la kuntrari toi makairongi mamal oigadaba polam sing Assam Rifles na pare hebe pau Manipur mail da phongle Nolini Thagazari Rajesh aroibada maroiba pau amuk hanna Manipur da COVID-19 positive oiba masing hengalakpadagi recovery rate ta hantaraktuna sada 9.5 da leire Assam ki hanagi Mukhyamantri Tarun Gogoi COVID-19 positive oire amasung leibak asida COVID-19 anaba phabagi sang tapna hengalakuna sada 63.0 yaure pauloi jare